EI-EIGI Haiba WAKHALLON Asi THADOKNADUNA Eikhoi Haiba Asida PUNNA Thabak Touminnarabadi Manipur Da Thokliba Irang Asi Thoklamdabasu Yai HAINA Chief Minister NONGTHOMBAM BIREN PHONGDORAKLI Wafam Asi Akam Patalaiba Sayo Club Playground Nona Sangba Sagalakiba Mini Sports Complex Sangabaga Madi Laina Pangtupa Thauram Amada Mahana Phongdokibane Manipur Lengaki Department of Youth Affairs and Sports and Sinduna Sayo Club Playground Pangtupa Thauram Aduda Chief Minister NONGTHOMBAM BIREN Hai Lamdam Asida Khundaminariba Furupsing Asina EI-EIGI Haiba WAKHALLON THADOKNADUNA Eikhoi Haiba Asida PUNNA Thabak Touminnarabadi Asi Thokliba Thokdok Asi Thoklamdabasu Yai Adu Makpu Lamdam Asigi Puwarigi Tangkak Kayada Pamdaba Amasung Thohaningdaba Thokdok Kaya Thokre Madu Pumnamak Matamna Warushin Purakkiba Ngaktani Laingaki Maikaidagisu Tangdu Laitaba Phibam Puraknaba Thabak Paikhatli Manipurgi Apunba Saktam Ngakpa Haibase Laingak Asigi Lengdraba Fidepni Masida Ayet Apan Pirakpa Khudingmak Laingak Asina Mang Tharaga Miyamga Loinana Thengnagani Haujikti Eikhoi Mapung Fana Sem Saraga Leide Miyam Mipaiba Tawbiganu Haiba Wafam Mahna Makatana Thamke Thauram Aduda Chief Minister NONGTHOMBAM BIREN Makatana Hai Laingak Asina Sana Khonabagi Challenge Leiba Nahasing Semgatnaba Tongan Mafamsingda Sana Khonabaga Bari Leinaba Infrastructure Kaya Semgat Sagatpagi Thabak Dingthina Paikhatle Madugi Saruk Ama Oina Mini Sports Complex Ase Ngasi Sangapane State Ase Hockey Masanada Thongju Asian Loriba Thodang Ase Sakhangba Oina Hockey Gi Playground Ase Semgatpane Matam Amada State Asidagi Singthaningai Oba Hockey Gi Sanaroi Kaya Puthoklamba Adu Ngasidi Mayeng Khara Tarakpagi Mami Ui Asigumba Phibam Ase Makatana Thoktanaba Infrastructure Sing Sanggatpagi Thabak Ase Paikhalakpani Hainasu Bangna Makatana Phongdokhe Eikhoi haiba post da ai yawe se mayam kok phung ne ai na chanagi basida ba madagi ne crisis toys and if we can start thinking of is we Eikhoi haiba pot amada wakhal se jati khudima ni pura le ba ko try contra mari se Eikhoi na khan ba horo wak to ba horo ba adu ere de ko sigi irang se thoye na ai na hana mang thar ga injan na kusida gi ne basi irang tholis adu na Eikhoi di Manipur ya punba punna lai mena ba punna hibuna ba apun ba sukam ga pa basi ko yam committed promised conviction namal wala na ko satpa kangbu ni ko leiba sinau se na wena riba praja singa pa magi matumina adu na Eikhoi laiba shanti leina thanna ba adu apun ba satam nga aga laimina riba mayauron de lava zati kunsa hondoi mari se punna hingmina ba se ko target ni masidai da apun mapina ba hona ba khudima ko mang tharga praja ga loina na ko na mang tharga thengna gani Thengri, and Mayam Paiba, Takapulabigano, Fajana, well, we are all prepared now. Hanan Matam made Harki the way, Kanok the Vene. Some rally, Masakan era rally or winning money, rally with them the Vene. Adugi Sudden Torpo to the Kanok, we are well prepared. The government and President prepared to organize a board center in the state, and the Yamka Hena, searching the Paniman, late, normal, the Quiggy Tabak Torga. Hingsi lain teman adu ban broket tahu, tinggal langsung itu. Nasi metik mereka thane ai ginu ngai tabang gi pen dam itu ban tahu ya bro. Tahu bi kano live yang wana mi bagi punsi dukaan ama phama ga nomi sara ama yo laga isa gi sing wana na ba thoi ba poto ban tahu di kamai ne sa pijani. Iwa chak kamai pijani. Ai nu bi kamai sebai tahu ni. Sigi pon mayam se koi khanna ba thok pai. Thauram Aduda Saruk Yakhiba Manipur Lengaki Youth Affairs and Sports Minister K. Govindasna Hai Manipur Asi Apikpa State Ama Oijarabasu Sports Ki Lamdade National Amasung International Ki Thakta Mingchat Kaya Purakpa Ngamkhre Chief Minister Masa Maksu Sana Khonabada Thawai Yawa Misak Ama Oiba Madamna Sanaroi Singi Yaifa Tharanga Mari Leinaba Thabak Kaya Leptana Paikhatle Haujik Oiriba Manipur Gi Fibam Asida Manipur Gi Sanaroi Singa National Amasung International Ki Thakta Mana Kaya Naurakliba Asi Yenglaga Pungning Thaugatnaba Laingangna Angamba Thakta Honari Hainaso Minister Govindasna Makhatake Tongan ba hiram kayada hiram amada soiragasu atay hiram singdadi lepayade education sports magi activities punna maksing si lepayade adugi mathakta bharat ki awang nongpok chidai da leiba yamna piksaba lamdam ama oijaragasu sports ta bharat ki mahut si leharaga tongan ba prithvi ki mafam kayada piklaba state asidagi represent tawangamba player kaya leibanina amuk ke hena sports ta honorable chief minister na thawai yawbiduna Tongan ba infrastructures kaya ngasi leptana irang leiragasu Eikhoi semgat pa lepte sangga ba lepte